Saknairaba Oja Th.Goshe Meitei na manung matam chadana leikhidabada KIMACS na awaba fongdoklakli. Lopasina thadorakpa cheron amana hai leikhidabada Oja Th.Goshe Meitei nagamapal singjubom leirakna hinglingai matamda iramdam Manipur asigi Meitei khunai gi oiba Manipuri jagoi isai folk song theater art form sing somang lela Manipuri film classical music vocal asina chingba kaya amada lamda ewaching amadi masak thongna aikhoigi chana lonchat inat ki oiba traditional form sing asibu awang bathakta pukhatpiduna sakhonanaba honabiramki oja asina hinglingai matamda all India radio gi v high approved artist amasu oiramki amadi hiram kaya gi ewana chingba kaya amasu phangki awarding adugi manungda nongmai them ongbi pisak award citation of honor lisingani taragamapan kalasana rajkumari award lisingani kungani thoi huirem ranjit award lisingani kungani thoi lifetime achievement in folk song amadi image of Manipur lifetime achievement award lisingani kungani thoi kulumdoi kaya sing asi yauri amadi kunung isai Manipur folk song haiba larik amusu phonglamki asikum laba tanglaba oja sina manung matam sadan leikhidabagi awabada ngapigan leikhidabagi thawaina ingna singna mapugi khoyada leinanaba amadi oja sibo ikai kumnabu oina KIMACS na awaba phongdorakpaga loinana imung manunggi awabada su saruk yarakli